ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯨꯈꯥ ꯀꯨꯝꯅ ꯆꯤꯡꯊꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ? ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯀꯌꯥꯝ ꯌꯥꯝꯅ ꯌꯦꯠꯂꯒꯦ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯥꯝꯕꯨꯡꯕꯨ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯈꯟ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯩꯔꯣ? ꯉꯁꯤ ꯌꯥꯝꯕꯨꯡꯅ ꯏꯐꯝꯗ ꯄꯨꯟꯁꯤꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯕꯗꯅꯥꯝ ꯑꯃ ꯄꯤꯕꯤꯒꯦꯅ ꯁꯤꯟꯕꯤꯔꯝꯂꯤꯁꯦ ꯑꯩꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯟꯕ ꯂꯩꯗꯤꯕꯤꯔꯣ? ꯏꯁꯥ ꯈꯪꯍꯟꯗꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯔꯝꯂꯤꯁꯤꯕꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯥꯞꯅꯤꯡꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯦꯛꯇ ꯍꯥꯞꯄ ꯌꯥꯕ꯭ꯔꯣ? ꯑꯗꯨꯒꯤ ꯑꯌꯥꯕꯗꯣ ꯌꯥꯝꯕꯨꯡꯗ ꯀꯅꯥꯅ ꯄꯤꯒꯦ? ꯍꯥꯏꯌꯨ, ꯈꯨꯝꯃꯨ ꯌꯥꯝꯕꯨꯡ, ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ? ꯑꯗꯨꯛ ꯊꯧꯅꯥ ꯐꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯉꯝꯂꯒ ꯀꯩꯒꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯒꯤ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯄꯔꯣꯟ ꯇꯔꯦꯠ ꯊꯥꯔꯒ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯥꯝꯕꯨꯡꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯈꯣꯡꯌꯥ ꯎꯐꯨꯜꯒꯨꯝ ꯈꯟꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯁꯦ ꯅꯨꯄꯥ ꯑꯣꯏꯕ ꯅꯣꯏꯒꯤ ꯂꯤꯆꯠꯂꯣ? ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯤꯕꯣ? ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯤꯠꯀꯤ ꯄꯤ ꯀꯪꯗꯣꯏꯁꯦ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯅ ꯃꯩꯔꯧꯗ ꯂꯧꯕꯤꯈꯤꯒꯦꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ, ꯊꯃꯣꯏ ꯄꯥꯜꯂꯤ, ꯆꯩꯅꯥ ꯐꯥꯎꯏ, ꯊꯋꯥꯏ ꯄꯥꯟꯗꯕ ꯑꯁꯥꯕ ꯃꯨꯔꯇꯤ ꯅꯠꯇꯤꯌꯦ꯫ ꯑꯩꯕꯨ ꯍꯤꯡꯍꯥꯠ ꯍꯥꯠꯂꯒ ꯌꯥꯏꯐꯗꯣꯏꯁꯦ ꯀꯔꯤꯅꯣ?